Leimakhong X Service Colony da Kuki sing changduna lehenna ba army sing na honabadagi mafamduda leiramba mitay sing na thingkhre pawasi ngasi nungthil phongkhiba kangleipaki maira pawse dagi lokhatsavanei Leimakhong manungda leiriba Leimakhong X Servicemen Colony Leimakhong singmang haidiba mafam asida mahausadagi hauna naga Kuki amade mitay sing punna khundami naduna nungsi sanana leirakpa mafam ama oiramkhe adubu handa kanglup anigi irang asidagi Kuki sing na mitay singgi yung may thadu na talakivadagi mafam aduda hana khundaramba mitay amadi Kuki sing laiba ngamdaduna leirakivanei adubu ngarang Leimakhong da leiriba army gi luchingba kharanna Kuki sing mafam aduda changduna lehenna bohonarakpada mitay sing na thingba pibadagi lehan khidre haire pausi asina fangba pawgi matungina de ngarang numidang pung 8 ka minute nifuga mga rom taba matamda Kuki imung khara Leimakhong X Service Colony gi mafam asida army na ayaba pibadagi lainaba lakhivanei Pawasi tabadagi mafam aduda mahausadagi khunda laitaduna leirakpa haujagna lanjenaduna leiriba mitay imung kayagi ahal laman sing amade naharol kaya laktuna army na mafam aduda Kuki sing changduna lehenna ba honaribadu lehenba yaroi haiduna thingkhe loinana army gi makok thongba kayaga akanba wahi fauba ngangna sakna khi haire mafam aduda mahausadagi khunda duna leiraklaba haujagna lanjenaduna leiriba mitay singna army gi mafam da phongdoki hairibade Leimakhong X Servicemen Colony amade Leimakhong singmang haidiba mafam asida kanglup ki irang ase loisindriba phauba Kuki amadi mitay community sing amatta lehenba yaroi kanglup ki irang ase nena tana loisilaba matamda hana mafam asida leiramba tongan ba community sing punna hanjanaduna laiminaba pame haidiba chairak asida Kuki community khakta magchangduna lehenna bohonariba se maram jade X Servicemen Colony haibase 38 village number khurkhulgi manungda leiba Imphal West District ki saruk amane mafam asida Kuki sing na changduna leibagi matangda Kangpokpi District ki SP amade DC gi mathau tade haina su phongdokhe army ga mungnaba du ngarang numidang waidam pung 5 dagina pung 9 ga minute kunthra fawba chathakhe masigi matungda Kuki sing adu Leimakhong X Servicemen Colony amade Leimakhong singmangda leigani haiduna lakpa du halankhiwani haire panbai abade handak thokliba kanglup anigi irang ase thoktringaida Leimakhong X Servicemen Colony amade Leimakhong singmang na chingbada mahausadagi hauna mitay naga Kuki amadi atopa phurup kharasu mafam aduda leiduna nungsi sanan leiminarakivanei adubu handakki kanglup anigi irang ase thorakpadagi Kuki singna mitay singi yum kaya hana mai thakhe masigi matungda mitay singnasu Kuki singi yum khara mai thakhe madudagi mafam asida kanglup anigi miyoi amata changba ngamdana leirakivanei adubu Kuki militant singna mai thaudaba mitay gi yum singda changduna pot chaina chingba huran bagi thokdo kaya su thokravane